ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯀꯨꯂꯥ ꯕꯖꯥꯔꯗꯨꯅꯤꯀꯣ ꯃꯦꯀꯨꯂꯥ ꯀꯩꯊꯦꯜ ꯃꯆꯥꯗꯨꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯎꯠꯈ꯭ꯔꯕꯅꯦ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯣ ꯑꯋꯥꯡꯂꯣꯝ ꯁꯥꯏꯠꯁꯤꯅ ꯃꯩꯇ꯭ꯔꯝ ꯈꯣꯡꯖꯣꯝꯄꯣꯛꯄꯤ ꯃꯅꯤꯡ ꯁꯣꯝ ꯆꯠꯈꯤꯕꯁꯤꯅ ꯃꯃꯥꯡ ꯑꯗꯩ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯖꯝ ꯀꯣ ꯆꯠꯈꯤꯕꯗꯨꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗꯨꯅꯦ ꯀꯣ ꯁꯤꯗ ꯕꯣꯔꯥ ꯇꯟ ꯕꯣꯔꯥ ꯍꯧꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯑꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯀꯩꯗꯗꯤ ꯏꯃꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯃꯥꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯣꯡ ꯇꯥ ꯃꯔꯛꯇꯨꯗ ꯌꯣꯜꯂꯤꯁꯦ ꯊꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯔꯣꯏꯁꯦ ꯂꯥꯏ ꯊꯔꯣꯏ ꯃꯥꯅꯦ ꯑꯗꯣ ꯅꯣꯡ ꯇꯥ ꯃꯔꯛꯁꯤꯗ ꯑꯁꯤ ꯑꯩ ꯎꯔꯛꯄꯗꯤꯅꯤꯀꯣ ꯑꯩꯁꯦ ꯑꯩ ꯍꯦꯛꯇ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯁꯤꯗ ꯎꯔꯛꯄꯅꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯁꯤꯜꯂꯛꯑꯦ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯇꯥꯔꯛꯄꯗ ꯅꯣꯡ ꯃꯌꯥꯝ ꯐꯣꯟꯒꯁꯦ ꯃꯃꯥꯏ ꯂꯣꯏ ꯆꯣꯠꯂꯦ ꯌꯥꯝ ꯊꯤꯅ ꯀꯟꯅ ꯇꯥꯔꯛꯑꯦ ꯑꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯥꯛꯇꯪ ꯆꯪꯈꯤꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯆꯪꯁꯤꯜꯂꯒ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯏꯀꯣ ꯃꯌꯥꯝ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯦ ꯑꯗꯣ ꯉꯥꯛꯇꯪ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯈꯤꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯃꯥꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯣꯡꯁꯨ ꯈꯤꯇꯪꯗꯤ ꯄꯥꯊꯔꯛꯑꯦ ꯑꯗꯣ ꯃꯤꯁꯨ ꯏꯊꯉꯩ ꯂꯥꯛꯇꯦ ꯌꯥꯝ ꯋꯥꯅ ꯌꯣꯜꯂꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯌꯨꯛꯀ ꯑꯣꯏꯔꯦ ꯅꯣꯡꯒ ꯆꯨꯔꯦ ꯑꯃꯠꯇ ꯂꯩꯗꯦ ꯊꯔꯣꯏꯒ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯂꯥꯏ ꯊꯔꯣꯏꯅꯤ ꯁꯦ ꯈꯔ ꯁꯥꯡꯇꯛ ꯇꯧꯅ ꯎꯏ ꯅꯣꯡ ꯇꯥꯕꯁꯤꯗ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯌꯣꯜꯂꯤꯀꯣ ꯁꯤꯗ ꯃꯊꯛꯀꯤ ꯀꯩꯊꯦꯜꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯍꯧꯕꯤ ꯑꯗꯒꯤ ꯇꯜ ꯍꯧꯕꯤ ꯏꯃꯥ ꯏꯇꯩ ꯃꯁꯤꯡ ꯂꯣꯏ ꯀꯟꯁꯤꯟꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯐꯝ ꯍꯥꯟꯅꯗꯒꯤ ꯂꯩꯅꯕꯅꯤꯅꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯌꯦꯡꯒꯦꯀꯣ ꯀꯅꯥꯝꯇ ꯂꯥꯛꯄ ꯎꯗꯦ ꯅꯣꯡꯒ ꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯗꯒꯤ ꯐꯪꯖꯕ ꯈꯔꯗꯨꯅ ꯋꯥꯅ ꯌꯨꯝꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯁꯤ ꯄꯨꯖꯩꯅꯦꯕ ꯐꯔꯦ ꯑꯩ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯕꯅꯤꯅ ꯇꯥꯗꯤ ꯇꯥꯏ ꯅꯣꯡꯁꯦ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯑꯉꯝꯕ ꯈꯤꯇꯪ ꯄꯥꯡꯒꯦꯀꯣ ꯂꯩꯔꯒ ꯑꯩꯁꯨ ꯐꯣꯟ ꯃꯥꯏ ꯆꯠꯂꯦ ꯁꯥꯇꯤꯟ ꯍꯥꯡꯗꯣꯛꯈꯤꯒꯦ ꯃꯃꯥꯏꯁꯨ ꯂꯣꯏ ꯆꯣꯠꯂꯦ ꯅꯥꯀꯟꯗ ꯁꯥꯏꯠ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯡꯉꯝꯅꯤ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯂꯩꯔꯒꯦ ꯍꯣꯏ ꯏꯇꯩꯃ ꯀꯌꯥ ꯏꯃꯥꯁꯤ ꯀꯌꯥ ꯍꯥꯏꯅꯣ ꯁꯤ ꯀꯧꯇꯥ ꯑꯆꯧꯕꯗ ꯂꯨꯄꯥ 100 ꯆꯥꯝꯃ ꯃꯆꯥꯅ 50 ꯑꯣ ꯂꯥꯏ ꯊꯔꯣꯏꯅꯤ ꯇꯥꯡꯉꯤꯀꯣ ꯇꯥꯡꯉꯤ ꯍꯥꯟꯅꯗꯩꯅꯤꯗ ꯍꯥꯟꯅꯩ ꯃꯃꯜꯅꯤ ꯑꯗ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯐꯝꯐꯝꯗꯣ ꯐꯝꯐꯝꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯐꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯥꯗꯩ ꯆꯠꯂꯤ ꯀꯩꯒꯤ ꯃꯌꯥꯝꯅꯗꯤ ꯐꯝꯃꯨ ꯍꯥꯏ ꯀꯩ ꯅꯤꯡꯒꯥꯏꯔꯛꯀꯅꯤ ꯀꯤꯔꯕ ꯅꯤꯡꯈꯥꯏꯕꯒꯤ ꯅꯠꯇꯦ ꯀꯩꯒꯤ ꯑꯁꯤꯗꯩ ꯑꯩꯅ ꯏꯁꯤꯡ ꯖꯣꯒꯥ ꯁꯤꯖꯤꯟꯅꯕꯗꯣ ꯃꯐꯝꯗꯣ ꯃꯣꯠꯍꯟꯅꯤꯡꯗꯦ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯜ ꯏꯁꯤꯡ ꯍꯩꯗꯣꯛ ꯍꯩꯖꯤꯟꯗꯣ ꯑꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯐꯝꯕꯗꯣ ꯅꯣꯡꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯈꯣꯡꯉꯤꯗꯅ ꯈꯣꯡꯕꯗꯨꯗꯤ ꯏꯁꯥ ꯀꯥꯈꯠꯂ ꯐꯝꯃ ꯂꯣꯏꯔꯦ ꯀꯤꯗ꯭ꯔꯕ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯈꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯏꯪꯁꯨ ꯏꯪꯉꯝꯅꯤ ꯏꯪꯗꯦ ꯏꯪꯗꯦ ꯏꯪꯗꯤꯌꯦ ꯃꯌꯥꯝ ꯑꯃ ꯁꯦꯠꯆꯜꯂꯤ ꯏꯟꯖꯜꯂꯤ ꯍꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯦ ꯑꯅꯤ ꯄꯤꯔꯛꯑꯣ ꯀꯧꯇꯥ ꯑꯆꯧꯕꯗꯣ ꯑꯅꯤ ꯄꯤꯔꯛꯎꯁꯦ ꯍꯣꯏ ꯍꯣꯏ ꯑꯅꯤ ꯂꯩꯒꯦ ꯍꯣꯏ ꯍꯣꯏ ꯑꯅꯤ ꯂꯩꯖꯒꯦꯀꯣ ꯐꯖꯅ ꯄꯤꯊꯣꯛꯑ ꯍꯣꯏ ꯂꯣꯏꯔꯦ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯏꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯒꯝꯗꯥꯅꯦ ꯑꯣ ꯅꯛꯏꯅꯦ ꯑꯗꯨꯗ ꯅꯛꯏ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯃꯝꯗꯥꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯂꯩ ꯀꯗꯥꯏꯋꯥꯏꯗ ꯖꯥꯇꯤꯗꯣ ꯈꯪꯕ꯭ꯔꯣ ꯃꯈꯥ ꯅꯥꯎꯕꯤ ꯃꯥꯝꯃꯗꯨꯅ ꯅꯥꯎꯕꯤ ꯀꯧꯕꯅꯦ ꯈꯪꯗ꯭ꯔꯕ ꯃꯈꯥ ꯂꯩꯀꯥꯏ ꯃꯣꯏꯁꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯗꯣꯏꯔꯥ
Jati. ญาติ Terang ông si gitu dah. นัดเตนุปีนี่ไอ้หายจีดี Ini pilih ayah si โอ้ jo. ชีดรีมากินนุปานะค่อยมามาตัวนั้นนาวบีก็วันนี้เลยตุ้งมั้งไม่ยิมนักตัว Maya dekat. โอ้ไว้ทำมันนี่มาเตียงบางวันเลยวันนี้ก็ถ้าเราเลยวันไอ้ตัวไอ้ดาวมีอะไรนี่ไอ้จังปะสิ Jam jam.สักเกก็โอเคดูไอ้ดีงำมาซีวันเลยเตียงบางวันโตวันนี้เป็นมาจ้า Siapa gitu? โอ้โหคุณล่างกันสิเกาหรือเปล่า Kau dah. โอ้ไอ้นั่นเกาเราวันนี้ก็ดูดีเสียยำซิโลยำซิโลเสียโอ้โหยำซิโลโอ้โหngâm bằng tiếng vàng bên này cô nha từ không sai xin lại lên gần tăng gì vậy đấy ini aku tu mau kopi maning sini mai drum sini mau mang sai sini lamrong mai phang baje sini cái khen masa sini ko mai am na mai kola bazar na mini bazar hai je okay